ꯋꯥ ꯂꯥꯏꯛ ꯀꯥꯟꯅ ꯄꯤꯁꯟꯅꯩꯕꯣ ꯃꯤ ꯃꯁꯛꯀ ꯎꯗꯉꯩꯒꯤꯕꯣ ꯃꯤꯁꯤꯗꯤ ꯃꯤ ꯃꯀꯣꯛꯁꯤꯗꯤ ꯃꯤ ꯂꯩꯕꯗꯤ ꯎꯗꯦꯕ ꯃꯦꯝꯕꯔꯁꯤ ꯂꯥꯏꯛꯁꯤꯗꯤ ꯑꯃ ꯇꯧꯁꯤꯜꯂꯛꯄꯅꯤ ꯑꯣꯟꯊꯣꯛꯅ ꯍꯔꯥꯎꯈ꯭ꯔꯦꯗ ꯀꯅꯥꯕꯨ ꯑꯣꯏꯔꯤꯕ ꯇꯤꯡ ꯇꯣꯡ ꯍꯥꯏꯅ ꯐꯥꯎꯗꯣꯔꯛꯑꯣ ꯀꯁꯇꯔ ꯂꯥꯏꯐ ꯐꯥꯔꯁ ꯂꯥꯏꯛꯅꯤꯀꯣ ꯋꯥꯎ ꯊꯦꯡꯀ꯭ꯌꯨ ꯍꯔꯥꯎꯔꯤꯀꯣ ꯑꯩ ꯂꯥꯏꯗ ꯆꯪꯕꯤꯔꯛꯄꯩꯗꯃꯛ ꯊꯥꯒꯠꯆꯔꯤ ꯀꯁꯇꯔ ꯂꯥꯏꯐ ꯀꯩ ꯏꯟꯖꯥꯡ ꯆꯥꯈꯤꯒꯦ ꯀꯁꯇꯔ ꯂꯥꯏꯐ ꯉꯁꯤ ꯍꯖꯤꯔꯥ ꯁꯨꯕ ꯆꯠꯇ꯭ꯔꯕꯣ ꯃꯦꯁꯦꯁ ꯇꯨ ꯂꯥꯏꯛ ꯅꯝꯁꯤꯟꯈ꯭ꯔꯦ ꯋꯡ ꯂꯥꯎꯅ ꯍꯨꯞꯆꯜꯂꯛꯑꯣ ꯀꯅꯥꯅꯣ ꯄꯍꯥꯔꯤ ꯆꯣꯡꯃ ꯍꯥꯏ ꯁꯤꯁꯇꯔ ꯑꯣꯃꯥ ꯊꯦꯡꯀ꯭ꯌꯨ ꯗ ꯄꯥꯔꯤꯁꯦ ꯉꯔꯥꯡꯇ ꯐꯪꯅꯔꯤꯅꯤ ꯀꯅꯦꯛ ꯇꯧꯅꯔꯤꯅꯤꯀꯣ ꯊꯦꯡꯀ꯭ꯌꯨ ꯗ ꯄꯥꯔꯤ ꯑꯩꯅꯗꯤ ꯀꯨꯏꯔꯕꯅꯦꯕ ꯅꯪꯅ ꯁꯞꯁꯀ꯭ꯔꯥꯏꯞ ꯇꯧꯕꯗꯣ ꯗ ꯄꯥꯔꯤꯒꯤ ꯑꯦꯜ ꯕꯤꯁꯦ ꯑꯩꯅꯅꯦ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯑꯃꯒ ꯎꯏꯌꯦꯅ ꯍꯦꯛꯇ ꯆꯪꯕꯗ ꯃꯁꯤ ꯆꯪꯉꯨꯔ ꯀꯔꯤꯕꯨ ꯑꯣꯏꯔꯝꯗꯣꯏꯅꯣ ꯍꯥꯏꯅ ꯆꯪꯉꯨꯗꯦꯗꯅ ꯉꯔꯥꯡ ꯆꯪꯉꯨꯕꯗ ꯏꯁ ꯗ ꯄꯥꯔꯤ ꯃꯈꯣꯟ ꯇꯥꯕꯗ ꯇꯨꯝꯕ ꯅꯨꯡꯉꯥꯏ ꯃꯪꯁꯨ ꯐꯩꯌꯦ ꯏꯁ ꯐꯖꯩ ꯏꯁꯩꯁꯤꯡꯗꯣ ꯗ ꯄꯥꯔꯤ ꯉꯁꯤꯁꯨ ꯑꯦꯜꯕꯤ ꯊꯥꯒꯗ꯭ꯔꯥ ꯅꯨꯡꯗꯥꯡꯗ ꯀꯁꯇꯔ ꯂꯥꯏꯐ ꯉꯁꯤꯗꯤ ꯄꯥꯡꯍꯟꯒꯤ ꯔꯤꯁꯨ ꯑꯃ ꯆꯠꯄ ꯌꯦꯟ ꯊꯣꯡ ꯄꯤꯖꯩ ꯄꯥꯡꯍꯟꯒꯤ ꯔꯤꯁꯨ ꯍꯥꯏꯗꯤ ꯂꯨꯍꯣꯡꯕ ꯆꯠꯂꯤꯔꯣ ꯅꯠꯇ꯭ꯔꯥ ꯀꯔꯤꯅꯣ ꯄꯥꯔꯤꯗꯣ ꯂꯥꯏꯛ ꯇꯧꯔꯕꯅꯤꯀꯣ ꯊꯦꯡꯀ꯭ꯌꯨ ꯗ ꯄꯥꯔꯤ ꯄꯥꯔꯤ ꯇꯣꯡꯉꯣꯝ ꯊꯦꯡꯀ꯭ꯌꯨ ꯍꯣꯏ ꯊꯥꯅꯤ ꯍꯅꯤ 9 ꯍꯧꯅꯤ ꯑꯁ 8ꯇꯒꯤ ꯍꯧꯔꯗꯤ ꯀꯌꯥꯝ ꯅꯨꯡꯉꯥꯏꯗꯣꯏꯅꯣ 8ꯇꯒꯤꯅ ꯑꯩ 9ꯐꯥꯎ ꯌꯥꯎꯔꯅꯤꯅ ꯈꯜꯂꯝꯕ 8ꯇꯒꯤ ꯍꯧꯔꯗꯤ ꯅꯨꯡꯉꯥꯏꯅꯤ 9ꯗꯒꯤ ꯍꯧꯔꯗꯤ 9:30 ꯐꯥꯎ ꯌꯥꯎ ꯇꯥꯔꯦꯅ 9:30 10 ꯏꯁꯩꯁꯦ ꯏꯁꯩ ꯃꯌꯥꯝ ꯐꯖꯕ ꯃꯌꯥꯝꯗꯣ ꯎꯕꯗ ꯊꯥꯗꯣꯛꯅꯤꯡꯗꯦ ꯂꯥꯏꯐꯀ ꯇꯣꯛꯅꯤꯡꯗꯦ ꯍꯥꯏꯁꯤꯅꯤ ꯑꯗꯣ ꯉꯟꯅ ꯇꯨꯝꯗ꯭ꯔꯗꯤ ꯇꯨꯝꯕ ꯑꯃꯨꯛ ꯄꯦꯟꯗꯕꯀꯣ ꯃꯧꯅꯤꯅ ꯑꯃꯨꯛ ꯉꯟꯅ ꯍꯧꯒꯠꯇꯕ ꯑꯃꯨꯛ ꯌꯥꯗꯕ ꯗꯁꯥꯅꯤ ꯇꯧꯔꯤꯁꯦ ꯄꯥꯔꯤ ꯇꯧꯐꯝ ꯂꯥꯛꯑꯣ ꯍꯣꯏ ꯍꯣꯏ ꯗ ꯄꯥꯔꯤꯁꯦ ꯍꯧꯖꯤꯛ ꯒꯨꯍꯥꯇꯤꯗ ꯂꯩ ꯍꯥꯏꯔꯣ ꯅꯠꯇ꯭ꯔꯒ ꯃꯄꯥꯟꯗ ꯂꯩ ꯍꯥꯏꯗꯣ ꯀꯥꯏꯗ ꯂꯩꯔꯤꯅꯣ ꯀꯁꯇꯔ ꯂꯥꯏꯐ ꯗ ꯄꯥꯍꯥꯔꯤꯒꯤ ꯀꯩꯅꯣꯁꯦ ꯆꯦꯅꯦꯜꯁꯦ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨꯗꯣ ꯀꯁꯇꯔ ꯂꯥꯏꯐ ꯄꯍꯥꯔꯤ ꯀꯟꯇꯦꯛ ꯇꯧꯈꯤꯕꯅꯤ ꯃꯣꯏꯅ ꯉꯟꯅ ꯊꯥꯕꯗꯣ ꯃꯤ ꯂꯥꯛꯇꯦ ꯑꯣ ꯉꯔꯥꯡ ꯑꯩꯅ ꯔꯟꯕꯤꯊꯔꯅꯥꯒꯤ ꯏꯁꯩ ꯈꯟꯈꯤꯕꯅꯤ ꯑꯗꯨꯝ ꯁꯛꯂꯛꯇ꯭ꯔ ꯃꯥꯜꯂꯦ ꯗ ꯄꯥꯍꯥꯔꯤ ꯅꯠꯇ꯭ꯔꯒ ꯃꯌꯥꯝꯒꯤ ꯀꯣꯃꯦꯟ ꯃꯌꯥꯝ ꯀꯩꯅꯣ ꯇꯧꯕꯗꯨꯒ ꯀꯁꯇꯔ ꯂꯥꯏꯐ ꯀꯅꯦꯛ ꯍꯥꯏꯕꯅꯤ ꯑꯁ ꯑꯩꯗꯤ ꯉꯔꯥꯡ ꯉꯥꯎꯕꯅꯤ ꯗ ꯄꯥꯍꯥꯔꯤ ꯃꯈꯣꯟ ꯇꯥꯕꯗ ꯀꯩꯅꯣ ꯊꯦꯡꯀ꯭ꯌꯨ ꯀꯁꯇꯔ ꯂꯥꯏꯐ ꯗ ꯄꯥꯍꯥꯔꯤꯁꯦ ꯀꯩ ꯖꯣꯕ ꯇꯧꯒꯦ ꯅꯨꯡꯁꯥꯕ ꯀꯣꯡꯒ꯭ꯔꯦꯁ ꯏꯆꯦ ꯕꯣꯕꯤ ꯊꯦꯡꯀ꯭ꯌꯨ ꯅꯣꯡꯁꯥꯕ ꯅꯣꯏꯒꯤ ꯊꯧꯖꯥꯟꯗꯒꯤ ꯑꯗꯨ ꯄꯨꯝꯅꯃꯛ ꯑꯣꯏꯔꯛꯄꯅꯤ ꯑꯗꯣ ꯑꯩ ꯃꯌꯥꯝ ꯈꯤꯇꯪ ꯆꯥꯝꯃꯒ ꯑꯩ ꯋꯥꯍꯩꯁꯤꯡꯁꯦ ꯍꯥꯏꯖꯒꯦꯅ ꯇꯧꯕꯅꯤ ꯈꯤꯇꯪ ꯃꯤ ꯆꯥꯝꯃꯛꯈꯤꯁꯅꯨ ꯍꯥꯏꯅ ꯇꯧꯔꯤꯅꯤ ꯄꯥꯔꯤ ꯇꯣꯡꯕ ꯀꯔꯝꯕ ꯈꯜꯂꯤꯕ ꯑꯃꯒ ꯂꯥꯞꯅ ꯇꯥꯝꯅꯔꯒ ꯍꯦꯜꯂꯤ ꯅꯨꯡꯁꯤꯕ ꯍꯥꯏ ꯁꯛꯇ꯭ꯔꯅꯦ ꯔꯟꯕꯤꯔ ꯊꯧꯅꯥꯒꯤ ꯑꯗꯨꯗꯣ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯁꯛꯄꯤꯔꯛꯎꯀꯣ ꯑꯩꯗꯤ ꯔꯟꯕꯤꯔꯒꯤ ꯏꯁꯩꯁꯦ ꯉꯥꯎꯋꯤ ꯌꯥꯝꯅ ꯃꯤꯅꯤꯡ ꯌꯥꯝ ꯂꯩꯌꯦꯕ ꯀꯁꯇꯔ ꯂꯥꯏꯐ ꯄꯥꯡꯍꯟꯒꯤ ꯒꯥꯔꯤ ꯊꯧꯕ ꯍꯥꯏꯕꯅꯤ ꯂꯣꯏꯔꯦ ꯅꯪ ꯄꯥꯡꯒꯟꯒꯤ ꯃꯦꯖꯤꯛ ꯊꯧꯔꯤꯔꯣ ꯑꯩꯁꯦ ꯗꯥꯜꯕꯣꯠ ꯍꯥꯏ ꯀꯣꯡꯒ꯭ꯔꯦꯁ ꯐꯣꯔ 1K ꯊꯦꯡꯀ꯭ꯌꯨ ꯗꯥꯜꯕꯣꯠ ꯄꯥꯔꯤ ꯇꯣꯡꯕ꯭ꯔꯣꯝ ꯕ꯭ꯂꯨ ꯄꯤꯔꯛꯑꯣ ꯗꯥꯜꯕꯣꯠ ꯊꯦꯡꯀ꯭ꯌꯨ ꯐꯣꯔ ꯖꯣꯏꯅꯤꯡ ꯏꯟ ꯃꯥꯏ ꯂꯥꯏꯐ ꯏꯁꯇ꯭ꯔꯤꯝ ꯑꯗꯨꯒ ꯑꯩ ꯂꯈꯅꯧꯗ ꯂꯩ ꯑꯥꯔꯃꯤꯅꯤ ꯑꯣ ꯑꯣꯏꯃꯥ ꯗꯤꯐꯦꯟꯁꯇꯁꯨ ꯂꯩꯔꯤꯕ ꯑꯗꯨꯒ ꯑꯗꯨꯛꯌꯥꯝ ꯐꯖꯅ ꯀꯩꯅꯣ ꯚꯣꯀꯦꯜꯁꯨ ꯀꯩꯅꯣ ꯚꯣꯏꯁꯇꯨ ꯀꯌꯥꯝ ꯐꯖꯅ ꯁꯛꯏꯅꯣꯅꯦ ꯇꯝꯍꯧꯕ꯭ꯔꯣ ꯀꯩꯅꯣ ꯗ ꯄꯥꯍꯥꯔꯤꯅ ꯁꯛꯀꯦ ꯀꯁꯇꯔ ꯂꯥꯏꯐ ꯍꯌꯦꯡꯗꯤ ꯕꯣꯕꯤꯅ ꯃꯣꯏꯗ ꯆꯥꯛ ꯍꯥꯞꯄꯅꯤ ꯍꯥꯏ ꯑꯁꯦꯡꯕꯩ ꯂꯥꯛꯇꯣꯏꯕꯅꯦ ꯗ ꯀꯁꯇꯔ ꯂꯥꯏꯐ ꯑꯃꯨꯛ ꯂꯥꯛꯇꯣꯏꯕ ꯑꯁꯦꯡꯕꯀꯤ ꯋꯥꯊꯤ ꯉꯥꯡꯉꯤ ꯂꯥꯛꯇꯣꯏꯔꯥ ꯂꯥꯛꯑꯣꯏꯗꯣꯏꯔꯥ ꯑꯣ ꯍꯌꯦꯡꯗꯤ ꯑꯦꯜꯕꯤ ꯊꯥꯕꯗ ꯁꯛ ꯎꯠꯂꯒꯦ ꯉꯁꯤꯗꯤ ꯇꯨꯝ ꯍꯧꯒꯠꯂꯛꯄꯒꯤ ꯁꯛꯅꯤꯅ ꯃꯌꯥꯝꯗ ꯎꯠꯅꯤꯡꯗꯔꯦ ꯍꯥ
ꯑꯥ ꯃꯤꯅꯤꯠ ꯑꯃꯇꯪ ꯁꯦꯀꯦꯟ ꯑꯃꯇꯪ ꯉꯥꯏ ꯂꯩꯕꯤꯔꯝꯃꯨꯀꯣ ꯑꯩ ꯃꯥꯁꯇꯔ ꯂꯣꯏꯔꯦ ꯃ꯭ꯌꯨꯖꯤꯛꯇ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩ ꯄꯥꯈꯪ ꯍꯥꯏ ꯊꯕꯛ ꯆꯪꯗ꯭ꯔꯤꯉꯩꯗ ꯇꯝꯃꯛꯏꯔꯣ ꯗꯥ ꯄꯥꯔꯤ ꯑꯩꯈꯣꯏꯗꯤ ꯏꯁꯩ ꯁꯛꯄꯁꯦ ꯌꯥꯝ ꯄꯥꯝꯖꯩ ꯑꯗꯣ ꯈꯣꯟꯁꯦ ꯌꯥꯗꯕꯅꯤꯅ ꯁꯛꯄ ꯉꯝꯗꯦꯅꯦ ꯀꯆꯔ ꯂꯥꯛꯀꯅꯤ ꯑꯁꯦꯡꯕꯩꯅꯤ ꯀꯁꯔ ꯄꯨꯡ ꯀꯌꯥꯗ ꯂꯥꯛꯇꯧꯕ ꯀꯁꯔ ꯂꯥꯏꯐ ꯗꯜꯕꯣꯇꯤꯁꯦ ꯃꯦꯛ ꯃꯤ ꯕ꯭ꯂꯨ ꯁꯤꯛꯁ ꯑꯣꯐꯀꯣꯔꯁ ꯑꯜ ꯃꯦꯛ ꯌꯨ ꯀꯁꯔ ꯂꯥꯏꯐ ꯃꯌꯥꯝ ꯆꯥꯛ ꯆꯥꯅꯔꯕꯣ ꯄꯥꯏ ꯇꯧꯕ ꯀꯁꯔ ꯂꯥꯏꯐ ꯅꯪ ꯀꯣꯃꯦꯟ ꯐꯪꯉꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯔꯤꯇꯔꯟ ꯇꯧꯔꯛꯀꯦ ꯄꯥꯏ ꯇꯧꯐꯝ ꯆꯥꯔꯦ ꯑꯣꯀꯦ ꯑꯌꯨꯛ ꯂꯥꯛꯀꯅꯤ ꯄꯨꯡ 2 ꯑꯗꯨꯋꯥꯏꯗ ꯍꯟꯒꯅꯤ ꯋꯥꯊꯤ ꯉꯥꯡꯉꯦ ꯄꯥꯏ ꯇꯧ ꯁꯤꯁꯇꯔ ꯃꯣꯔꯣꯛ ꯇꯪꯈꯥꯏ ꯊꯣꯡꯉꯤ ꯍꯧꯖꯤꯛꯇꯤ ꯍꯤꯟꯖꯥꯡ ꯌꯥꯝ ꯋꯥꯏ ꯇꯥꯜꯕꯣꯠ ꯌꯨ ꯑꯥꯔ ꯐ꯭ꯔꯣꯝ ꯃꯦꯘꯥꯂꯌꯥ ꯅ ꯀꯁꯔ ꯂꯥꯏꯐ ꯁꯪꯒꯤ ꯄꯨꯔꯒ ꯂꯥꯛꯑꯣꯗꯅ ꯑꯩꯈꯣꯏꯁꯨꯗꯤ ꯅꯨꯄꯥ ꯂꯩꯇꯕꯅꯤꯅ ꯌꯥꯝ ꯀꯨꯏ ꯂꯩꯍꯟꯅꯤꯡꯗꯦꯅꯦ ꯇꯁꯦꯡꯅ ꯍꯥꯏꯕꯗ ꯑꯣ ꯑꯩꯈꯣꯏ ꯃꯄꯥꯁꯨ ꯃꯄꯥꯟ ꯂꯩꯕꯅꯤꯅꯀꯣ ꯂꯥꯛꯅꯤꯡꯗꯕꯩ ꯅꯠꯇꯕꯅꯦ ꯍꯥꯏꯗꯤ ꯏꯅꯦꯝꯕꯣꯛ ꯑꯩꯒꯇ ꯂꯩꯕꯅꯤꯅ ꯅꯪꯁꯨ ꯅꯨꯡꯉꯥꯏꯔꯣꯏꯕꯀꯣ ꯄꯍꯥꯔꯤ ꯇꯣꯡꯕ꯭ꯔꯣ ꯀꯔꯤ ꯃꯊꯦꯜ ꯆꯥꯒꯦ ꯁꯤꯛꯁꯇꯔ ꯑꯣ ꯃꯣꯇꯣꯔ ꯇꯪꯈꯥꯏ ꯊꯣꯡꯕ ꯆꯥꯏ ꯀꯁꯇꯔ ꯂꯥꯏꯐ ꯍꯌꯦꯡ ꯅꯣꯏꯗꯨꯒ ꯌꯣꯒꯥꯔ ꯀꯔꯤꯔꯥ ꯑꯃ ꯂꯩꯕ ꯃꯥꯜꯂꯦ ꯂꯩꯃꯔꯥꯝꯗ ꯇꯥꯗꯦ ꯑꯩꯈꯣꯏꯒꯤ ꯈꯨꯅꯧꯁꯤꯗꯤ ꯇꯥꯗꯦꯀꯣ ꯑꯇꯣꯞꯄ ꯂꯩꯀꯥꯏꯒꯤꯗꯤ ꯍꯥꯏ ꯉꯝꯗꯦꯕꯣ ꯂꯩꯃꯔꯥꯝꯁꯨ ꯆꯥꯎꯕꯅꯤꯅꯅꯦꯀꯣ ꯈꯪꯅꯗꯦꯕ ꯗꯦꯁꯥ ꯑꯃ ꯑꯃ ꯇꯧꯅꯕꯁꯦ ꯉꯁꯥꯏꯅ ꯑꯣꯀꯦ ꯄꯥꯔꯦ ꯁꯤꯁꯇꯔꯅ ꯚꯤꯗꯤꯑꯣ ꯂꯍꯣꯟ ꯐꯣꯏꯕꯗꯣ ꯐꯖꯩ ꯊꯦꯡꯀ꯭ꯌꯨ ꯗꯥ ꯄꯥꯔꯤ that was a yak from Meghalaya oh are you married or what or single ꯀꯁꯔꯂꯥꯏ ꯅꯨꯡꯁꯥꯕ ꯀꯣꯟ ꯍꯋꯥꯏ ꯇꯪꯈꯥꯏ ꯍꯥꯏꯁꯤ ꯀꯩꯅꯣ ꯃꯣꯇꯣꯔ ꯇꯪꯈꯥꯏ ꯍꯥꯏꯕꯅꯤ ꯅꯣꯏꯗꯤ ꯃꯪꯒꯜ ꯍꯥꯏꯕꯅꯤꯅꯦ ꯅꯣꯏꯗꯤ ꯃꯅꯤꯄꯨꯔꯒꯤ ꯂꯣꯟꯒ ꯀꯁꯥꯔ ꯃꯤꯒꯤ ꯂꯣꯟꯒꯁꯦ ꯈꯤꯇꯪ ꯈꯦꯠꯅꯕ ꯂꯩꯕꯅꯦꯕ ꯂꯣꯟꯁꯦ ꯐꯥꯎꯅꯗꯕꯅꯤ ꯆꯨꯝꯕ꯭ꯔꯥ ꯀꯁꯥꯔ ꯁꯪꯒꯤꯗꯣ ꯄꯨꯕ ꯉꯝꯗ꯭ꯔꯦꯅꯦ ꯅꯣꯏꯃꯩꯅꯤꯅ ꯃꯥ ꯄꯣꯊꯥ ꯉꯝꯗ꯭ꯔꯦ ꯍꯥꯏꯕ꯭ꯔꯥ ꯁꯪꯒꯤꯗꯣ ꯂꯥꯏꯐꯇ ꯆꯪꯉꯧ ꯍꯥꯏꯔꯕꯅꯦ ꯄꯨꯡꯈꯩ ꯇꯨꯝ ꯂꯩꯔꯝꯃꯦ ꯇꯨꯝꯃꯟꯗꯅꯅꯤ ꯃꯥ ꯃꯁꯥ ꯅꯣꯏꯊꯣꯛꯏꯗꯣ ꯌꯥꯝꯅ ꯇꯥꯟꯅꯔꯒ ꯍꯦꯜꯂꯤ ꯅꯨꯡꯁꯤꯕ ꯁꯟꯊꯣꯔꯤ ꯅꯥꯟꯊꯣꯛꯑ ꯆꯦꯟꯈ꯭ꯔꯅꯤ ꯑꯩ ꯏꯁꯩ ꯁꯛꯄꯁꯦ ꯄꯥꯏꯗꯃꯛ ꯑꯆꯨꯝꯕꯅꯤ ꯑꯩꯗꯤ ꯈꯪꯉꯦ ꯁꯨꯝ ꯇꯥꯕꯗ ꯌꯨ ꯐ꯭ꯔꯣꯝ ꯃꯅꯤꯄꯨꯔꯤ ꯇ꯭ꯔꯥꯏꯞ ꯅꯣꯠ ꯇ꯭ꯔꯥꯏꯞ ꯑꯣꯟꯂꯤ ꯃꯅꯤꯄꯨꯔꯤ ꯃꯩꯇꯩ ꯍꯤꯟꯗꯨ ꯃꯅꯤꯄꯨꯔꯤ ꯑꯥꯏ ꯑꯦꯝ ꯐ꯭ꯔꯣꯝ ꯀꯁꯥꯔ ꯑꯁꯥꯝ ꯑꯥꯏ ꯑꯦꯝ ꯐ꯭ꯔꯣꯝ ꯑꯁꯥꯝ ꯗꯤꯁꯇ꯭ꯔꯤꯛ ꯀꯁꯥꯔ ꯐ꯭ꯔꯣꯝ ꯁꯤꯜꯆꯔ ꯍꯋꯥꯏ ꯀꯪꯇꯛ ꯍꯥꯏꯗꯨꯔꯣ ꯑꯣ ꯍꯋꯥꯏ ꯀꯪꯇꯛ ꯀꯧꯕ꯭ꯔꯣ ꯅꯣꯏ ꯃꯅꯤꯄꯨꯔꯤꯗ ꯃꯣꯇꯣꯔ ꯃꯄꯨꯝꯗꯩ ꯇꯪꯈꯥꯏ ꯑꯣꯏꯕꯗꯣ
ꯀꯁꯥꯂꯥꯏ ꯅꯣꯏꯗ ꯆꯪꯒꯦ ꯍꯥꯏꯖꯗꯦꯗ ꯑꯣ ꯆꯪꯉꯛꯅ ꯆꯥ ꯆꯥꯛꯈꯣꯝ ꯊꯛꯃꯤꯟꯅꯕ ꯈꯣꯠꯃꯤꯟꯅꯕꯗꯤ ꯀꯥꯏꯗꯦ ꯑꯗꯣ ꯑꯩꯅ ꯁꯪꯒꯤ ꯄꯣꯔꯛꯑꯣ ꯍꯥꯏꯗꯨꯅ ꯑꯗꯨꯑꯣꯏꯗꯤ ꯀꯨꯏꯅ ꯂꯩꯔꯗꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯗ ꯅꯨꯡꯉꯥꯏꯗꯅ ꯆꯪꯉꯨꯔꯦ ꯆꯪꯉꯧꯅꯦ ꯀꯁꯥꯂꯥꯏ ꯌꯨ ꯌꯣꯟꯐꯝꯗꯨꯒ ꯆꯪꯉꯒ ꯊꯛꯅ ꯂꯩꯒꯦ ꯇꯨꯀꯠꯆꯩꯌꯦ ꯌꯨꯁꯦ ꯅꯣꯏꯒꯤ ꯍꯤꯗꯥꯛꯇꯣ ꯉꯥꯏꯔꯦ ꯚꯤꯇꯥꯃꯤꯟꯗꯨ ꯉꯥꯏꯔꯦꯅꯦ ꯇꯧꯕꯅꯤ ꯑꯣ ꯗ ꯄꯥꯔꯤꯗꯤ ꯃꯄꯥꯟꯗ ꯃꯤ ꯄꯨꯝꯅꯃꯛ ꯖꯥꯠ ꯄꯨꯝꯅꯃꯛꯀꯤ ꯃꯤ ꯊꯦꯡꯅꯔꯕꯅꯤꯅ ꯈꯪꯉꯤ ꯌꯦꯡꯉꯣ ꯂꯣꯟꯁꯦ ꯁꯟꯙ꯭ꯌꯥꯅꯤ ꯉꯁꯤꯁꯦ ꯀꯥꯏꯒꯤꯅꯣ ꯊꯦꯡꯀ꯭ꯌꯨ ꯁꯟꯙ꯭ꯌꯥꯔꯥꯅꯤ ꯑꯩ ꯑꯦꯜꯕꯤꯗ ꯖꯣꯏꯟ ꯇꯧꯕꯤꯔꯛꯄꯩꯗꯃꯛ ꯑꯩꯁꯦ ꯂꯃꯒ꯭ꯔꯥꯝꯒꯤ ꯅꯪꯗꯤ ꯀꯩ ꯂꯝꯗꯩꯅꯣ ꯋꯥꯜ ꯔꯨꯖꯤ ꯁꯨꯔꯤ ꯏꯆꯦ ꯑꯣꯟꯗ ꯂꯩꯒꯦ ꯑꯦ ꯔꯨꯖꯤ ꯁꯨꯔꯤꯔꯣ ꯅꯠꯇ꯭ꯔꯒ ꯊꯥꯒꯤ ꯄꯩꯁꯥ ꯂꯥꯡꯅꯕ ꯍꯥꯏꯅ ꯍꯣꯠꯅꯔꯤꯔꯣ ꯄꯥꯡꯒꯜ ꯊꯥꯗꯣꯛꯏꯔꯣ ꯉꯁꯥꯏꯅ ꯑꯩꯈꯣꯏꯗꯤ ꯃꯄꯥꯟ ꯊꯣꯛꯇꯕꯅꯤꯅ ꯏꯇꯣꯟ ꯐꯥꯎꯕ ꯀꯧꯗꯣꯔꯦ ꯃꯤꯔꯣꯟꯗꯤ ꯂꯥꯏꯔꯗꯅ ꯏꯇꯣꯟ ꯐꯥꯎꯕ ꯀꯥꯎꯗꯣꯔꯦ ꯃꯤꯔꯣꯟꯗꯤ ꯂꯥꯏꯔꯗꯅ ꯑꯣ ꯅꯣꯏꯁꯨ ꯃꯤꯔꯣꯜ ꯂꯩꯇ꯭ꯔꯣ ꯑꯁ ꯑꯩꯈꯣꯏꯁꯨ ꯃꯤꯔꯣꯜ ꯂꯩꯇꯕꯅꯤꯅ ꯋꯥꯏꯅꯦ ꯁꯟꯗ꯭ꯌꯥ ꯀꯁꯥꯔ ꯑꯁꯦꯡꯕꯩ ꯂꯥꯛꯀꯗꯕꯗꯤ ꯐꯣꯟ ꯇꯧꯔꯛꯑꯣ ꯄꯥꯔꯤ ꯇꯣꯝꯕ ꯁꯟꯙꯤꯌꯥ ꯀꯥꯅꯦꯛ ꯂꯩꯅꯁꯤ ꯁꯟꯙꯤꯌꯥꯗ ꯄꯥꯔꯤ ꯇꯣꯡꯕ꯭ꯔꯝꯁꯦ ꯆꯦꯅꯦꯜꯁꯨ ꯆꯥꯎꯔꯕꯅꯤ ꯃꯅꯤꯄꯨꯔꯒꯤꯅꯤ ꯃꯥꯁꯦ ꯀꯥꯅꯦꯛ ꯇꯧꯁꯟꯕꯤꯌꯣ ꯃꯥꯒꯤ ꯚꯤꯗꯤꯑꯣ ꯃꯌꯥꯝ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯤ ꯁꯦꯟꯗ꯭ꯔꯥꯅꯤꯁꯤꯡ ꯑꯣ ꯑꯩ ꯆꯥꯟꯄꯨꯔꯒꯤꯅꯤ ꯆꯦ ꯑꯣ ꯆꯥꯟꯄꯨꯔ ꯍꯥꯏꯗꯤ ꯁꯣꯅꯥꯏ ꯆꯥꯟꯄꯨꯔꯔꯣ ꯀꯁꯥꯔ ꯏꯔꯣꯟ ꯑꯥꯏꯔꯣꯟ ꯍꯥꯏꯕ ꯑꯣ ꯑꯣ ꯄ꯭ꯔꯦꯁ ꯆꯥꯕꯒ ꯀꯥꯎꯔꯦ ꯍꯥꯏꯔꯣ ꯗ꯭ꯔꯦꯁ ꯁꯟꯙ꯭ꯌꯥ ꯔꯥꯅꯤ ꯁꯤꯡ ꯑꯆꯦꯅ ꯑꯃ ꯀꯥꯏ ꯑꯩ ꯈꯨꯅꯧꯒꯤꯅꯤ ꯁꯟꯙ꯭ꯌꯥ ꯔꯥꯅꯤ ꯁꯟꯙ꯭ꯌꯥꯔꯥꯅꯤ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯗꯤ ꯅꯪ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯕꯣ ꯅꯨꯡꯁꯥꯕ ꯀꯣꯁꯃꯤꯒꯤ ꯄꯣꯠ ꯍꯣꯡꯂꯤ ꯃꯤꯒꯤ ꯄꯣꯠ ꯍꯣꯡꯕꯩ ꯅꯪꯅ ꯄꯥꯡꯒꯜ ꯊꯥꯗꯣꯛꯑꯒ ꯑꯇꯥꯡꯕ ꯂꯧꯒꯦ ꯍꯥꯏꯅ ꯅꯪ ꯆꯥꯟꯁ ꯊꯤꯔꯤꯔꯥ ꯑꯁꯥ ꯕ꯭ꯌꯨꯇꯤ ꯄꯥꯔꯂꯔ ꯂꯥꯏꯅ ꯊꯦꯡꯀ꯭ꯌꯨ ꯆꯦ ꯑꯁꯥ ꯆꯦ ꯑꯁꯥ ꯅꯪ ꯕꯤꯕꯦꯀꯥꯅꯟꯗ ꯔꯣꯗꯠꯇꯔꯣ ꯄꯥꯔꯂꯔ ꯐꯝꯃꯤ ꯍꯥꯏꯁꯦ ꯐꯔꯦ ꯑꯗꯨꯝ ꯕ꯭ꯂꯨ ꯄꯤꯔꯛꯑꯣ ꯁꯤꯁꯇꯔ ꯀꯥꯟꯅꯦꯛ ꯈꯔ ꯇꯧꯔꯒꯦ ꯃꯌꯥꯝꯁꯦ ꯁꯣꯏꯗꯅ ꯕ꯭ꯂꯨ ꯄꯤꯔꯛꯀꯦ ꯍꯥꯏ ꯇꯧꯔꯦꯅꯦ ꯑꯩꯅ ꯈꯪꯗꯗꯅ ꯅꯈꯣꯅꯦ ꯀꯩꯅꯣꯝꯗ ꯃꯦꯠꯁꯜꯂꯨꯔꯦꯅꯦ ꯑꯗꯨ ꯂꯥꯛꯈꯣꯀꯣ ꯀꯩꯅꯣꯝꯗ ꯃꯦꯠꯁꯜꯂꯨꯔꯦ ꯍꯥꯏ ꯇꯧꯁꯜꯂꯨꯔꯦ ꯑꯩꯅ ꯃꯣꯗꯤꯇ꯭ꯔꯦꯠ ꯇꯧꯗꯅ ꯉꯥꯎꯔꯦ ꯑꯩꯁꯨ ꯕ꯭ꯂꯨ ꯄꯤꯔꯝꯃꯤꯗ ꯄꯥꯔꯤ ꯌꯦꯡꯉꯨꯗꯣ ꯑꯩꯅ ꯈꯪꯗꯅ ꯃꯦꯁꯦꯖ ꯑꯃ ꯔꯤꯃꯨꯚ ꯇꯧꯈ꯭ꯔꯦꯅꯦ ꯗ ꯄꯥꯔꯤꯒꯤ ꯑꯁ ꯑꯩ ꯋꯥꯆ ꯑꯃ ꯀꯛꯄ꯭ꯔꯣ ꯀꯩꯅꯣ ꯄꯥꯔꯤꯇꯣꯝ ꯍꯥꯏꯖꯤꯟꯕ ꯍꯦ ꯃꯨꯚꯤ ꯐꯦꯃꯤꯂꯤ ꯑꯁꯥ ꯀꯩꯅꯣꯅꯦ ꯍꯥꯏꯗꯦ ꯑꯩꯅ ꯂꯩꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯃꯦꯁꯦꯖ ꯁꯤꯅꯦ ꯗꯥ ꯄꯥꯔꯤꯒꯤꯁꯦ ꯁꯟꯙ꯭ꯌꯥꯔꯥꯅꯤ ꯁꯣꯅꯥꯏ ꯆꯥꯟꯄꯨꯔꯒꯤꯅꯤ ꯆꯦ ꯑꯣ ꯁꯟꯙ꯭ꯌꯥꯔꯥꯅꯤ ꯆꯦꯅꯦꯜ ꯄꯥꯏꯗ꯭ꯔꯣ ꯄꯍꯥꯔꯤ ꯇꯣꯡꯕ꯭ꯔꯣ ꯋꯦꯜꯀꯝ ꯑꯁꯥꯝ ꯄꯍꯥꯔꯤ ꯇꯣꯡꯕ꯭ꯔꯝꯅ ꯀꯞꯈꯔꯦ ꯏꯁꯇꯤꯀꯔ ꯊꯥꯔꯛꯑꯦ ꯑꯁꯥ ꯕ꯭ꯌꯨꯇꯤ ꯄꯥꯔꯂꯔ ꯕꯤꯕꯦꯀꯥꯅꯟꯗ ꯔꯣꯗꯇꯅꯤ ꯑꯣ ꯅꯣꯡꯃ ꯇꯥꯎꯟ ꯊꯣꯛꯂꯛꯄꯗ ꯐꯪꯅꯁꯤ ꯆꯦ ꯑꯁꯥ ꯇꯣꯡꯕ꯭ꯔꯝ ꯑꯣꯀꯦ ꯌꯥꯔꯦ ꯑꯣ ꯑꯩꯁꯨ ꯉꯥꯎꯔꯦꯗ ꯄꯥꯔꯤ ꯅꯪ ꯃꯈꯣꯟꯗꯣ ꯉꯔꯥꯡꯒꯗ ꯇꯥꯔꯨꯕꯗ ꯄꯪꯃꯦꯠꯇ ꯃꯦꯠꯁꯤꯟꯉꯤꯅ ꯑꯩꯁꯨ ꯕ꯭ꯂꯔ ꯆꯠꯂꯦ ꯇꯧꯔꯤꯁꯦ ꯁꯥꯎ ꯌꯥꯗꯦꯀꯣ ꯏꯆꯦ ꯑꯁꯥ ꯁꯣꯔꯠꯇꯣ ꯏꯕꯥꯏ ꯌꯦꯡꯗ꯭ꯔꯣ ꯏꯔꯥꯡ ꯇꯧꯏ ꯍꯥꯏꯔꯛꯇ꯭ꯔꯣ ꯀꯁꯥꯔꯗ ꯈꯔ ꯈꯔ ꯁꯦꯝꯗꯣꯛꯑꯒ ꯄꯥꯕꯤꯌꯨ ꯂꯥꯏꯔꯤꯛ ꯍꯩꯍꯧꯗꯕ ꯃꯤꯅ ꯏꯕꯗ ꯁꯣꯏꯒꯟꯕꯅꯤ
ꯑꯦ ꯖꯥꯡꯅ ꯏꯕꯩꯅꯦ ꯍꯥꯏꯌꯣ ꯁꯣꯅꯣ ꯃꯥꯟꯗ꯭ꯔꯦ ꯌꯦꯡꯉꯣ ꯖꯥꯡꯅ ꯏꯕꯗꯣ ꯁꯣꯏꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯗ ꯍꯧꯖꯤꯛꯀꯥꯟꯗꯕꯨ ꯀꯅꯥ ꯂꯥꯏꯔꯤꯛ ꯍꯩꯇꯕ ꯂꯩꯒꯦ ꯑꯁꯥꯕꯗꯤ ꯄꯥꯂꯔ ꯅꯨꯡꯁꯥꯕ ꯌꯦꯡꯉꯤ ꯅꯣꯏ ꯏꯕꯥꯏꯁꯨ ꯁꯟꯗꯤꯌꯥꯔꯥꯅꯤꯁꯤꯡ ꯑꯩ ꯆꯦꯅꯦꯜ ꯄꯥꯏꯗꯦ ꯑꯣ ꯑꯗꯨꯏꯁꯨ ꯁꯟꯗꯤꯌꯥꯔꯥꯅꯤ ꯅꯪ ꯑꯩ ꯕ꯭ꯂꯨ ꯄꯤꯔꯛꯀꯦ ꯅꯪ ꯃꯌꯥꯝꯗꯅꯦ ꯑꯩꯉꯣꯟꯗ ꯀꯩꯅꯣ ꯇꯧꯔꯛꯏꯕ ꯃꯌꯥꯝꯁꯤꯒ ꯆꯦꯅꯦꯜꯁꯤꯡꯁꯤꯒ ꯆꯪꯉꯒꯅꯦ ꯀꯩꯅꯣ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨꯀꯣ I was in traveling season. Okay, no problem, sis. You just keep it on. And when you free, just join in live, okay? Take care, Dalvo sister. Masala Sandhya se masak khufalzamani. ꯃꯃꯤꯗ ꯎꯕꯗ ꯃꯃꯤꯗ ꯐꯪꯕꯗ ꯀꯁꯥꯔ ꯂꯥꯏꯇꯦ ꯃꯤ ꯃꯁꯛ ꯎꯕ ꯐꯪꯕꯅꯦ ꯃꯅꯤꯗꯨ ꯀꯁꯥꯔ ꯂꯥꯏꯐ ꯀꯣꯃꯦꯟ ꯇꯧꯈ꯭ꯔꯕꯅꯤ ꯁꯄꯣꯁꯅꯦ ꯍꯧꯖꯤꯛ ꯃꯤ ꯑꯃ ꯇꯧꯔꯦꯅ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯣꯏꯅ ꯃꯤꯗꯨꯒ ꯍꯟꯕꯗꯅꯦ ꯃꯥꯏꯅꯥꯁ ꯆꯠꯄ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯏ ꯑꯁꯥꯕꯤꯗꯤ ꯄꯂ ꯅꯨꯡꯁꯥꯕ ꯑꯩꯕꯨ ꯀꯔꯤ ꯏꯔꯥꯡ ꯇꯧꯒꯦ ꯀꯁꯥꯔ ꯂꯥꯏꯐ ꯑꯣꯏꯃꯥ ꯌꯥꯝ ꯂꯣꯜꯂꯤꯅ ꯁꯤꯗꯤ ꯂꯣꯟꯕꯒ ꯀꯥꯎꯔꯦꯗ ꯀꯌꯥꯝ ꯀꯨꯏꯔꯦ ꯁ꯭ꯀꯨꯜ ꯊꯥꯗꯣꯔꯛꯄ ꯑꯗꯨꯅ ꯏꯪꯂꯤꯁ ꯉꯥꯡꯕ ꯀꯥꯎꯁꯜꯂꯛꯑꯦ ꯀꯁꯥꯔ ꯂꯥꯏꯐ ꯄꯥꯔꯤ ꯊꯥꯒꯠꯆꯔꯤ ꯗ ꯄꯥꯔꯤꯁꯦ ꯗ ꯄꯥꯔꯤ ꯍꯥꯏꯅ ꯀꯧꯕꯅ ꯐꯔꯅꯤ ꯄꯥꯔꯤꯁꯦ ꯌꯥꯝꯅ ꯀꯩꯅꯣ ꯑꯣꯏꯕ ꯀꯣꯏꯃꯟꯈ꯭ꯔꯦꯕ ꯚꯥꯏ ꯇꯣꯝꯕꯝꯗ ꯋꯥꯔꯤ ꯈꯪꯗꯦꯅꯦ ꯑꯗꯨꯗꯤ ꯁꯤꯁꯇꯔ ꯑꯣ ꯈꯔ ꯑꯃꯅ ꯍꯥꯏꯅꯩꯌꯦꯕ 24 hours ꯃꯇꯨꯡꯗ ꯍꯜꯂꯣ ꯍꯥꯏꯅꯅꯦ ꯗ ꯄꯥꯔꯤ ꯀꯔꯝꯕ ꯔꯦꯖꯤꯃꯦꯟꯇ ꯂꯩꯔꯤꯅꯣ ꯚꯥꯏ ꯇꯣꯝꯕꯝ ꯐꯔꯦ ꯐꯔꯦ ꯁꯟꯗꯤꯌꯥꯔꯥꯅꯤꯁꯤꯡꯅ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯆꯦ ꯑꯩ ꯃꯣꯇꯣꯔ ꯇꯪꯈꯥꯏ ꯊꯣꯡꯕ ꯆꯥꯏ ꯍꯤꯟꯖꯥꯡ ꯋꯥꯕꯅ ꯍꯧꯖꯤꯛ ꯍꯤꯟꯖꯥꯡ ꯑꯝꯕ ꯂꯩꯇꯦ ꯈꯪꯕ꯭ꯔꯥ ꯁꯟꯙꯤꯌꯥꯔꯥꯅꯤ ꯅꯪꯗꯤ ꯀꯩ ꯏꯟꯖꯥꯡ ꯆꯥꯈꯤꯒꯦ ꯃꯧꯔꯣ ꯂꯩꯁꯥꯕꯤꯔꯣ ꯅꯪ ꯑꯁꯥꯕ ꯀꯣꯟꯁ ꯇꯧꯗꯦꯗ ꯏꯕꯥꯏꯒꯤ ꯀꯨꯊꯤꯗꯨꯗ ꯍꯥꯏꯕꯅꯤ ꯏꯕꯥꯏꯒꯤ ꯈꯣꯟꯊꯤꯗꯨꯗ ꯍꯥꯏꯕꯅꯤ ꯑꯣ ꯄꯥꯕꯁꯦ ꯆꯪꯃꯟꯈꯤꯗꯅꯕ ꯁꯟꯗꯤꯌꯥꯔꯥꯅꯤꯁꯤꯡꯅ ꯑꯣ ꯍꯣꯏꯅꯦ ꯆꯦ ꯃꯤ 9 ꯂꯩ ꯂꯥꯏꯛ ꯇꯧꯁꯟꯕꯤꯔꯝꯃꯣ ꯂꯨꯝꯃ ꯌꯦꯡꯕ ꯃꯤꯁꯨ ꯑꯗꯨꯝ ꯌꯥꯎꯔꯝꯒꯅꯤ ꯈꯟꯖꯩ ꯀꯣꯃꯦꯟꯕ ꯇꯧꯅꯤꯡꯗ꯭ꯔꯒꯁꯨ ꯑꯣꯟꯗꯨꯗ ꯂꯩꯕꯤꯗꯨꯁꯨ ꯊꯥꯒꯠꯆꯅꯤꯡꯉꯥꯏꯅꯤ ꯑꯩꯒꯤ ꯋꯥꯆ ꯑꯋꯥꯔꯇꯁꯨ ꯍꯦꯟꯒꯠꯂꯛꯀꯅꯤ ꯁꯟꯗꯤꯌꯥꯔꯥꯅꯤ ꯑꯣ ꯍꯣꯏꯅꯦ ꯆꯦ ꯁꯔꯃꯥ ꯃꯀꯣꯛ ꯊꯨꯒꯥꯏ ꯉꯁꯤ ꯁꯔꯃꯥ ꯆꯪꯉꯛꯇꯕꯒꯤ ꯂꯥꯏꯛ ꯔꯦꯖꯤꯃꯦꯟ ꯀꯔꯤ ꯇꯧꯃꯣ ꯔꯦꯖꯤꯃꯦꯟ ꯏꯅꯝꯃꯒ ꯄꯨꯟꯅ ꯀ꯭ꯋꯥꯇꯔ ꯂꯩꯔꯤꯔꯣ ꯅꯕꯥꯅꯤꯅ ꯁꯟꯗꯤꯌꯥꯔꯥꯅꯤ ꯑꯩ ꯂꯩꯁꯥꯕꯤꯅꯤ ꯆꯦ ꯑꯣ ꯆꯥꯟꯄꯨꯔ ꯃꯪꯒꯣꯜꯄꯨꯔ ꯁꯨꯝꯕ ꯑꯩꯗꯤ ꯀꯟꯐ꯭ꯌꯨꯁ ꯑꯣꯏ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯑꯩ ꯃꯊꯛ ꯃꯥꯒꯩꯒꯤꯅꯤ ꯂꯛꯈꯤꯄꯨꯔ ꯔꯣꯝꯒꯤꯅꯦꯕꯀꯣ ꯑꯗꯣ ꯁꯣꯅꯥꯏꯔꯣꯜ ꯃꯥꯒꯩꯁꯤꯡꯁꯦ ꯈꯨꯟꯁꯤꯡꯁꯦ ꯍꯦꯛ ꯀꯟꯐ꯭ꯌꯨꯁ ꯑꯣꯏ ꯑꯩꯗꯤ ꯆꯥꯟꯄꯨꯔꯒ ꯑꯗꯨꯒꯩꯗꯤ ꯕꯦꯔꯥꯕꯥꯛꯀ ꯀꯔꯤ ꯃꯪꯒꯣꯜꯄꯨꯔꯒꯁꯦ ꯀꯟꯐ꯭ꯌꯨꯁ ꯍꯦꯛ ꯑꯣꯏ ꯑꯩ ꯁꯟꯙꯤꯌꯥꯔꯥꯅꯤ ꯅꯪ ꯀꯣꯂꯦꯖ ꯇꯝꯃꯤꯕꯣ ꯅꯠꯇ꯭ꯔ ꯀꯩ ꯇꯧꯔꯤꯒꯦ ꯀꯧꯁꯥꯂ ꯁꯟꯗꯤꯌꯥ ꯂꯩꯁꯥꯅꯤꯅꯦ ꯑꯣꯏꯃꯥ ꯁꯟꯗ꯭ꯌꯥꯁꯦ ꯐꯦꯛ ꯑꯦꯀꯥꯎꯟꯅꯤꯅ ꯀꯤꯁꯨ ꯀꯤꯖꯩ ꯂꯥꯁꯇ ꯑꯩꯉꯣꯟꯗ ꯈꯪꯕ ꯃꯤꯒ ꯑꯣꯏꯔꯝꯗꯣꯏꯖꯥꯠꯂꯥ ꯁꯟꯗꯤꯌꯥꯔꯥꯅꯤ ꯏꯟꯁꯇꯥ ꯄꯥꯏꯕꯅꯦ ꯑꯦꯕꯤꯁꯨ ꯄꯥꯏꯕꯅꯦ ꯑꯦꯕꯤꯗ ꯕꯣꯕꯤ ꯍꯧꯔꯛꯆꯝ ꯍꯥꯏꯅ ꯂꯩꯕꯅꯤ ꯏꯟꯁꯇꯥꯗꯅ ꯕꯣꯕꯤ ꯍꯧꯔꯛꯆꯝ ꯅꯠꯇ꯭ꯔꯒ ꯕꯣꯕꯤ ꯈꯥꯡꯉꯥꯟꯕ ꯍꯥꯏꯅ ꯂꯩꯔꯝꯒꯅꯤ ꯏꯟꯁꯇꯥꯗ ꯁꯟꯗꯤꯌꯥꯔꯥꯅꯤ ꯀꯣꯂꯦꯖ ꯇꯝꯃꯤ ꯆꯦ ꯑꯣ ꯀꯥꯏꯗ ꯇꯝꯃꯤꯅꯣ ꯀꯩ ꯍꯥꯏꯅꯣ ꯁꯤꯡꯒꯩꯒꯤ ꯀꯣꯂꯦꯖꯁꯤꯡꯗꯣ MCD ꯀꯥꯏꯗꯨꯒ ꯇꯝꯃꯤ ꯌꯥꯠꯂꯥ ꯑꯁꯥ ꯕ꯭ꯌꯨꯇꯤ ꯄꯥꯔꯂꯔ ꯃꯥꯏ ꯃꯥꯡꯗ ꯇꯧꯕ ꯌꯥꯗꯦ ꯃꯇꯨꯡꯗ ꯇꯧꯕꯗꯨꯗꯤ ꯀꯣꯟꯅ ꯎꯔꯒ ꯇꯧꯔꯤꯁꯤ ꯌꯦꯡꯉꯤ ꯉꯥꯏꯇ ꯍꯥꯏ ꯅꯣꯏ ꯏꯕꯥꯏꯅ ꯅꯨꯡꯁꯥꯕ ꯑꯁ ꯃꯇꯩ ꯃꯅꯥꯎ ꯂꯩꯃꯤꯟꯅꯕ ꯃꯤꯁꯤꯡꯁꯦ ꯂꯥꯏ ꯅꯨꯡꯉꯥꯏꯔꯝꯒꯅꯤꯕꯣ ꯚꯤꯗꯤꯑꯣꯒ ꯄꯨꯟ ꯄꯨꯟ ꯅꯝꯃꯤꯟꯅꯕ ꯑꯩꯈꯣꯏꯗꯤ ꯂꯩꯃꯤꯟꯅꯕ ꯐꯪꯗꯕꯅꯤꯅ ꯚꯤꯗꯤꯑꯣꯒ ꯄꯨꯟ ꯅꯝꯃꯤꯟꯅꯕ ꯐꯪꯗꯦ RF ꯗꯤꯒ꯭ꯔꯤ ꯍꯥꯏꯅ ꯂꯩꯕ꯭ꯔꯥ ꯀꯥꯏꯗ ꯂꯩꯒꯦ ꯑꯗꯨꯅ ꯑꯃꯨꯛ ꯑꯩ ꯈꯪꯗꯦꯅꯦ ꯏꯁꯇꯤꯀꯔ ꯊꯥꯅ ꯂꯥꯎꯈ꯭ꯔꯦ
ꯑꯦꯕꯤꯁꯨ ꯄꯥꯏ ꯄꯣꯔꯦ ꯑꯦꯕꯤ ꯀꯃꯥꯏꯅ ꯍꯥꯡꯒꯦ ꯑꯝꯇ ꯍꯥꯡꯕꯤꯌꯨꯅꯦ ꯏꯁ ꯅꯥꯇꯣꯛ ꯇꯧꯅꯨ ꯅꯪ ꯁꯝꯗꯣ ꯌꯩꯊꯦꯛꯀꯅꯤ ꯑꯃꯨꯛ ꯅꯪ ꯑꯦꯕꯤꯗꯁꯨ ꯄꯩꯁꯥ ꯇꯥꯜꯂꯤꯕ ꯃꯥꯅ ꯅꯁꯥꯃꯛꯀꯣꯟ ꯏꯆꯦ ꯕꯣꯕꯤ ꯏꯕꯥꯏ ꯀꯔꯤ ꯊꯕꯛ ꯇꯧꯒꯦ ꯅꯣꯏ ꯅꯕꯥꯏ ꯌꯨꯔꯣꯞ ꯀꯟꯇ꯭ꯔꯤꯗ ꯂꯩ ꯑꯥꯎꯠ ꯑꯣꯐ ꯏꯟꯗꯤꯌꯥꯗ ꯃꯥꯗꯤ 2 years ꯂꯩꯔꯒ ꯁꯨꯇꯤ ꯂꯥꯛꯏ ꯑꯗꯨꯅ ꯄꯦꯟꯗꯦ ꯌꯥꯝꯅ ꯅꯤꯡꯉꯝꯗꯦ ꯑꯁꯥ ꯕ꯭ꯌꯨꯇꯤ ꯄꯥꯔꯂꯔꯗ ꯄꯥꯔꯤ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯍꯪꯈ꯭ꯔꯦ ꯆꯦ ꯑꯁꯥꯁꯦ ꯃꯃꯥ ꯃꯥꯟꯕꯅꯤ ꯄꯨꯔꯥ ꯀꯩꯅꯣ ꯁꯪꯒꯤꯅꯕꯨ ꯍꯦꯟꯅ ꯃꯃꯥ ꯄꯨꯔꯥ ꯅꯣꯏ ꯃꯥ ꯄꯨꯔꯥ ꯍꯩꯖꯜꯂꯦ ꯍꯥꯏꯁꯤꯅꯤ ꯄꯥꯔꯤꯇꯣꯝꯕꯔꯝ ꯍꯋꯥꯏ ꯆꯥꯔꯦ ꯑꯁ ꯍꯋꯥꯏ ꯍꯥꯏꯖꯥꯠꯁꯦꯕꯣ ꯑꯩ ꯆꯥꯅꯤꯡꯗꯕꯅ ꯍꯤꯟꯖꯥꯡ ꯂꯩꯇꯕꯩ ꯎꯄꯥꯏ ꯂꯩꯇꯕꯩ ꯑꯩꯗꯤ ꯊꯣꯡꯉꯤꯅꯤꯕꯣ ꯗꯥ ꯄꯥꯔꯤ ꯗꯥ ꯄꯥꯔꯤ ꯅꯪ ꯀꯩꯅꯣ ꯀꯩ ꯍꯥꯏ ꯏꯅꯝꯃꯒ ꯂꯩꯔꯤꯔꯣ ꯀ꯭ꯋꯥꯇꯔꯗ ꯅꯛꯆꯥꯕ ꯀꯣꯟꯁ ꯌꯨꯔꯣꯞ ꯀꯔꯤ ꯊꯕꯛꯅꯣ ꯏꯆꯦ ꯕꯣꯕꯤ ꯑꯣ ꯃꯥ ꯑꯦꯂꯦꯛꯇ꯭ꯔꯤꯁꯤꯌꯥꯟꯒꯤ ꯃꯦꯟꯇꯦꯅꯦꯟꯁꯇ ꯆꯪꯉꯤꯕ ꯕꯤꯟꯗꯤꯌꯥ ꯃꯨꯛꯕꯥꯡ ꯂꯥꯏꯛꯅ ꯊꯦꯡꯀ꯭ꯌꯨ ꯕꯤꯗ꯭ꯌꯥ ꯀꯨꯏꯔꯦ ꯎꯗꯕ ꯕꯤꯗ꯭ꯌꯥ ꯅꯨꯡꯉꯥꯏꯔꯤꯕꯣ ꯅꯪ ꯅꯪꯒꯤ ꯚꯤꯗꯤꯑꯣꯗꯨꯗꯤ ꯑꯩ ꯑꯗꯨꯝ ꯀꯃꯦꯟ ꯇꯧꯕꯅꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯕꯤꯗ꯭ꯌꯥꯒꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯕꯤꯗ꯭ꯌꯥꯅꯁꯨ ꯔꯤꯇꯔꯟ ꯇꯧꯖꯔꯛꯀꯅꯤ ꯑꯩ ꯕ꯭ꯂꯨ ꯄꯤꯔꯛꯀꯦꯀꯣ ꯕꯤꯗ꯭ꯌꯥ ꯅꯣꯡꯁꯥꯕꯁꯨ ꯕ꯭ꯂꯨ ꯄꯤꯔꯛꯀꯦ ꯆꯦ ꯑꯁꯥꯁꯨ ꯕ꯭ꯂꯨ ꯄꯤꯔꯛꯀꯦ ꯐꯖ ꯐꯥꯒꯤ ꯅꯠꯇꯦ ꯅꯕꯨ ꯐꯠꯇ ꯇꯧꯅꯨ ꯍꯥꯏꯅꯤꯡꯗ꯭ꯔꯒ ꯍꯥꯏꯅꯤꯡꯗꯦ ꯍꯥꯏꯕꯅꯦ ꯏꯁ ꯑꯦꯐꯕꯤꯗ ꯗꯣꯂꯔ ꯆꯪꯉꯛꯏꯗꯣ ꯀꯅꯥꯒꯤꯅꯣꯅꯦ ꯍꯧꯖꯤꯛ ꯃꯨꯜꯂꯨꯔꯣ ꯍꯧꯖꯤꯛ ꯑꯦꯐꯕꯤ ꯑꯦꯀꯥꯎꯟꯗꯣ ꯅꯪꯒꯤꯗꯣ ꯃꯨꯜꯂꯨꯔꯥ ꯅꯣꯡꯁꯥꯕ ꯄꯩꯁꯥꯗꯤ ꯐꯖꯅ ꯇꯥꯜꯂꯦꯅꯦ ꯑꯗꯨꯏꯗꯤ ꯀꯗꯥꯏꯗꯒꯤ ꯇꯥꯟꯕꯅꯣꯗ ꯄꯩꯁꯥꯁꯦ ꯃꯈꯨꯟꯗ ꯑꯗꯨꯝ ꯆꯪꯉꯤ ꯆꯪꯐꯝ ꯑꯃꯗ ꯑꯗꯨꯝ ꯆꯪꯉꯤ ꯑꯁꯥ ꯕ꯭ꯌꯨꯇꯤ ꯄꯥꯔꯂꯔ ꯑꯩꯅ ꯀꯅꯥ ꯃꯥꯜꯂꯤꯕ ꯍꯦꯝ ꯅꯪ ꯅꯣꯏ ꯃꯥꯏ ꯁꯛꯇꯝ ꯍꯥꯏꯐꯦꯠ ꯃꯥꯜꯂꯤ ꯅꯣꯏ ꯄꯥ ꯃꯥꯟꯗꯦꯅꯦ ꯅꯣꯏ ꯃꯥꯒꯤ ꯃꯃꯥꯏ ꯄꯥꯛꯇꯛ ꯇꯧꯅ ꯇꯧꯕꯗꯣ ꯑꯗꯨ ꯅꯣꯏ ꯄꯨꯝꯅꯃꯛ ꯂꯧꯔꯦꯕ ꯑꯇꯣꯝꯕꯤꯗꯨꯗꯤ ꯎꯖꯗ꯭ꯔꯤꯀꯣ ꯑꯇꯣꯝꯕꯤꯔꯥ ꯌꯥꯏꯃꯔꯥ ꯅꯣꯏ ꯅꯨꯄꯤ ꯑꯍꯨꯝ ꯂꯩꯔꯦ ꯑꯃꯗꯤ ꯎꯗ꯭ꯔꯤ ꯁꯪꯒꯩ ꯅꯕꯥꯅꯤꯗꯪꯅꯤ ꯎꯔꯤꯕ ꯄꯥꯔꯤꯇꯣꯝꯕꯝ ꯑꯁꯥ ꯏꯃꯥ ꯐꯣꯟ ꯇꯧꯔꯛꯑꯝꯃꯦ ꯉꯁꯥꯏ ꯄꯥꯏꯍꯧꯗ꯭ꯔꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯇꯧꯔꯒꯦ ꯑꯣ ꯗꯥ ꯄꯥꯔꯤꯁꯦ ꯑꯁꯥꯒ ꯆꯦ ꯑꯁꯥꯒ ꯈꯪꯅꯕ꯭ꯔꯣ ꯄꯥꯔꯤꯇꯣꯝꯕꯝ ꯂꯩꯇꯦꯗ ꯏꯊꯟꯇꯅꯤ ꯑꯣ ꯅꯨꯄꯤ ꯊꯤꯗ꯭ꯔꯤꯕꯣ ꯗꯥ ꯄꯥꯔꯤ ꯅꯪ ꯀꯁꯜꯂ ꯕꯤꯗ꯭ꯌꯥ ꯁꯥꯞ ꯇꯧꯈ꯭ꯔꯕꯅꯤ ꯀꯣꯃꯦꯟꯁꯨ ꯄꯤꯈꯤꯕꯅꯤ ꯕꯤꯗ꯭ꯌꯥꯄꯇꯤ ꯅꯠꯇ꯭ꯔꯒ ꯕꯤꯗ꯭ꯌꯥꯁꯥꯒꯔ ꯀꯧꯔꯝꯒꯗꯧꯕ ꯌꯥꯔꯦ ꯀꯁꯥ ꯂꯥꯏꯕ ꯌꯥꯔꯦ